Ministry meeting tabiri basingbu Namaithem Kazalna Kurumjari. Hausin until gave a pau pizari. Myanmar yauna mapal lamdagi lo kaina mitop changlakpadagi Manipurda demographic imbalance thokhale haibasi Manipurgi miyoi chada humpu humudaromdi thajaraga chada nifuromdi thajadri. Masigi asengba khangdoknaba House Committee ama semnaba hotnabiu haina Chief Minister Nongthamam Birena Manipur Legislative Assembly gi Speaker gi puning chingchingkhre. Loina opposition MLA Hanagi Chief Minister Okram Ibobina ngasimak House Committee semnaba House da propose tawrakpada Speaker T.A. Setebretenasu House ki members singi ayaba laroba tungda Manipurda mitop changnakpagi matangda thidoknaba House Committee sem bada ayaba pikre. Wapam asi Fungyar SCG MLA Leisio Kaisingna ngasigi Assembly mifamda state asida mitop changsinlakpadagi orakliba khudong chadaba singi matangda pukhalakkiba calling attention gi Kanarakpada House members singna amata oina yanaba purakibani. Calling attention gi khudong chaba lauduna MLA Leisio na state asida mitop changsinlakliba sida mahaki Assembly constituency kamjong asi chauna awaba mayoknari haiba yauna mafam kaya House ta thamki. Masigi pakum oina Chief Minister Nongthamam Birena lo kaina state asida mitop changlakpagi wathok asi leushinbada House ke members singi marakta unity letrabadi ngamloi hairaduna Manipur asi miyoi la kontra rom tamak leibani state asida mitop changlakte hairabadi thauri yanduna sibigi haiba wafam House ta thamki. Chief Minister na makha tarduna Manipur da mitop changlaktabagi marakta class leiribani mitop Thengnagadra natraga changlakte haibagi marakta lariba misunderstanding asi thengnagadra haibasidashu awaba oire aduna masi koknaba House asida committee ama semduna state asida mitop kaya changlakte haiba khangdoknaba hotnasi haina speaker gi puning chingchingki marak asida opposition MLA so oriba hanagi Chief Minister Okram Ibobina ngasimak House committee semse haina House ta thamki masigi pakhumda speaker na House ki member shingi ayaba lauduna December da ayaba pibada natana committee da yawadaba member khannaba ayaba so piki. Haukiba chahi lisingani kungi January thada pangthokiba kumpuraba MSPDCL amadi MSPCL gi staff chama pantare launabagi written test chatliba chahi asigi manungda haidoklagani haina Power Minister Thongam Biswajit na thajaba pikre wafam ase haujuse thariba 12 shuba Manipur Legislative Assembly gi taruk subai session gi ngasi opposition MLA singna pukhalakpa wahang pahongda phongdokhibani opposition gi Congress MLA Kangujam Ranjit na Power Department ki makhada MSPDCL amadi MSPCL gi Group C amasung Group D gi staff chama pantare launabagi pangthokiba written test karamba matamda haidokani haidotana thamlibagi maramna karigino haina wahang hanglakhi masigi pakhum oina Power Minister Thongam Biswajit na written test haidoktabagi maram amata leite haidoknaba hotnari haina khumlakhi Minister gi pakhum tabada MLA Ranjit na Minister Biswajit na pirakliba pakhum tabada blood pressure haigatke tawi haraduna chahi mari pharakadawreba phawba written test haidotana namshinba haibasi tawhaidba thabak nate haidoklagani haibagi chapchaba matam ama assembly gi floor da thambiu haina MLA Ranjit na makha tana speaker gi khothangda Power Minister Biswajit ki puning chingchingki MLA Ranjit ki makha tawa pakhum piraduna Minister Biswajit na exam pangthokhraba matung ngalengi oina thengnakiba COVID-19 gi laichat lekhiba haukiba chahi lisingani kunithoi da state assembly gi election lekhiba amadi mamang chahi gi me ahum dagi thorokliba irang asina matam thintharakpani lengakna result haidok ningdaba karishu leite ayambana written test ki che yengba loirabani adugu kanagumba candidate singna pakhum che yengbagi wafam laklabadi asoiba yawdanaba yengshinbani Yari makai chotliba chahi asigi manungda fal lauthoknaba hotnaragani haina phongdokhi Ayushman Bharat ki mieng makhada numit mari ni chupna sathagadaba School Health and Wellness ki training program ngase Director of SCERT Lamphepar amadi State Health Society Manipur na sinduna Lamphepata leiba SCERT da haudokre Tharom aduga mari lenana SCERT Lamphepar ki Director Dr. Ayakpam Changnan Khombana hai ngase haudokliba Health and Wellness ki program asi chahi khudingi pangthotuna lakli mamang chahi singdasu district singdagi khangatlaba school singda thabak toriba oza singda makhoida hana Health and Wellness ki matangda leiramba
wakhalon adudagi hena khangdaba yade haibagi pandamda Health Department gi maikaidagi mateng loduna state asida leiriba school singi oja singda first aid ki program amadi maduda thengnagadaba solutions mayam amadi issue thorakpa matamda karamna handle tawgadagi haibana chingba kaya takpi tamiduna lakli loinana khusem gi amadi mahausa gi amang ata thorakpa matamda karamba traction thorang lakhoi kadagi haibagi awareness kaya piduna lakli haina su phongdokhi amna thengnerba chhatra singgi handling tawgi process classroom da kamain tawi habadu madugi area da ozan hena khakani amasung sonda health practice tawba matamda health ki awareness over matamda health issues study doctor ne hena khangani habasigi pandam sida sigi to and fro interaction si training program sigi akoi khudong chaw se lawre haraga both interaction communication do adugi tanja su lawsi hoi aduma Indo-Japan Friendship Association Manipur na sinduna humudrama panak suba Hiroshima Day 2024 gi thawram ngase Manipur Press Club ke loktak hall da pangthokre tharom aduda Lamlai Assembly Constituency gi MLA Khongban Tabam Ibomcha Manipur University gi English Department gi former Head of Department Professor Ratan Kumar amadi Saite Academy Awardee Sarat Chan Thiamna mathang setna chief guest President amadi guest of honor oina saru yaki Tauram aduga mari lenana MLA ibom chana phongdorakpada Second World War gi matamda Manipur dasu Japanese lami shing yopsalaktuna mafam asida Japanese lami kaya siki chahi khuding Japanese macha singna mafam asida laktuna mapangapu singi khubam singda ikai khumnaba utli lamlai gi mafam ama oriba kaibi khunjau haiba mafam asida pureiromba khubamda Japan gi Lekhidraba lami singi mongpham oikhi haiduna mapangapu gi khubamda leishukatpa lakli Japan hariba lebak asi Marebak majati gi khanba hotnaba leptaba lebak ama oirakpana ngasidi malemgi chawkhatlaba lebak singi manungda ama oiduna leiri Japan da matambu likna sijinaduna you can buy everything but you cannot buy time haiba wakhalon chalhanduna matambu likna sijinaduna chawkhatlaba lebak singa changdamnari bani ngasi asi Japan gi miyoi singna matam chupada ningsingduna lehawragadaba numit amani Taruk lising amaga chamapat nifu mangada United States na hanba oina Hiroshima da Little Boy kauba bom thadaduna miyoi lising marifu hena hatki miyoi lising henbana bom gi radiation aduna sokhanki masida sunnatana August 8 lising ama chamapat nifu mangada Nagasaki da anirak shuba oina atomic bomb Fatman kauba amasu thadaduna Japanese miyoi kaya hatki madugi matung August 10 lising ama chamapat nifu mangada Japanese lami singna surrender tawduna ani shuba lanjau loishanki Japanese singi oina di August 10 asibu Hiroshima Day haina mafam kayada palan tawbagum Manipur dasu makhoi gi mapangapu singbu ikai khumnaba utpa oina tharom asi pangthopani haiki thauram adugi manung channa kanglup ani thokna khaidoktuna peaceful town what peace means to me haiba hiramda pangthokiba layekpa changdamnaba aduda makok mathang taraba singda cash prize amadi certificate piduna ikai khumnaba utpaga loinana Hiroshima and Nagasaki gi lanfamda thawaina pontha pikraba athoba singi mafamda awaba phongdokpagi tharom amasu pangthoki Numitugi yamna aki tunjungai ba awaba mayam gi adu thokyu mayam duga thammaga adu mathu ko pithibida thokto nongi dangta pithibida koi pithibida shanti leiba lan tawdaba adu pithibida rehansi haibagi message pibidugi thorumdude Yamna nungaitaba thodok amada ngarang ahing pung 3:30 taba matamda nong yam hena taba na maram oiraga Jirbam district asigi Sonapur GP gi Ahmedabad village part 1 da leiba MD RGB Rahman apokpa lekhidraba botoi miyagi yumda chingning khayatuna lebak tasinbadagi chahi 10 rom tamak ngairibi Nurmona Begum kobi nupi macha ama lekhidre hari aduga imung asigi miyoi marina aso apan nangki Sok liba yum asigi miyoi shing adudi Rani Begum chahi 13 mapuroiba MD RGB Rahman machanupi Gulsana Begum chahi 19 machanupa MD Salim Uddin
chahi 13 amadi machanupi Sumita Begum chahi 9 ni mioi mari asigi manungda machanupi Sumita Begum gi phibam khara lusilakpadagi Silchar Medical Hospital da pukre hairi aduga atei asokpa sing aduna Jiribam Hospital da laikanari yum masida punna mioi 3 leibani hariba thodok mapa amadi machanupi amadi sohaude haina paw asina makha tari Manipur lengakta matam kuinadagi Jiribam Praja miyamna district asida district transport office DTO ama thamiduna mathau tahanbiu haiduna ngasi phauba haijaduna lakli masina maram oiraga haujik paliba BJP lengak asina Jiribam district yauna chahi asigi March ki tang 13 da Chief Minister ge Secretariat Office da Manipur ge Chief Minister na virtual ge khuthang da Jiribam district yauna district transport office DTO hangdok pikhi Chief Minister na hangdok pikhrabasu ngasi phauba district transport office DTO gi staff sing thambidabana ngasi phauba leiriba sida Jiribam Praja miyam de penadre hiramase gi matang da Jiribam gi dibong khunau da leibi Wairanjita Devi Kobi nupi amana ekhoi gi pawmida sumna hai district transport office DTO office thambidabana Jiribam miyam di awaba ama oire Jiribam dagi Imphal chetuna gari gi che sang tana bohna bada makha lambi da chatpa yadabanina flight natraga helicopter da chatpa mathau tai adubu chatpa tarabasu nongmada loiba yaba nati masigi expenditure puthokpa ngamdabana hen awaba ama oire aduna atuba matamda Jiribam district asida DTO office thabak tawhanbiu haina phongdokhi koi matam koina degi leirappa koina tajarappa dimana si phangni aina harau jarura ga su koi thabak koina upirakta base koi haji paliba sarkar or government gi mathakta koi penjade maram asina yaragadi athuba matamda koi gi kano DTO office asi mapung bhana chathabinaba or din thaba inghang tawbada koi Jiribam da leiba praja mayam se khudok sahan biu haibase koi Jiribam gi praja ma oina koi haji paliba sarkar asida koi gi mapung bhan biu matang asida nunthil gi paw sanok sabalo shinjari mi eng tabi basingbu amukana khurumjari